Image PAODAM miyeng tabiriba singbu surbalana khurumjari ngasigi maroiba pau pizari yamlaba drug sing phagatpa ngamkhibagidama Kangpokpi District Police ta Chief Minister N Biren na lupa lakh 10 gi sel gi mana khusinakrai Thawal District Police na Brown Sugar Factory ama thugaikre BJP lengakna India da chahi nipan surapagi thoram palan pangthoknakre Loinana China na Indian singda visa piba mukhauna na bagi notice thokre Paumacha khaina pizari Chatliba chahi sigi May 8 amadi June tha sigi tarada yamlaba drug sing phagat pangam khibagi damak Chief Minister N Biren na Kangpokpi District Police ta lupa lakh 10 gi sel gi mana khusanakre sel gi mana adu Chief Minister N Biren na Kangpokpi District Superintendent of Police Amrita Sinha da khusanakibani Mana asi state asidagi drug ki akiba si marufangna muthat abagidama Kangpokpi Police na lauriba thodang makogi firepu thagatpa amadi apenba phongdokpa oina pibani haina Chief Minister N Biren na phongdoki ngasigi thormaduda Director General of Police P Daungel su saruyaki Chief Minister gi Secretary ta pangthoki ba thoramduda police ki senior official kaya su yauki ningsingba yabadi May 8 da Kangpokpi Police Station gi SI Hemzamang Khongsai amadi SI Raju Singhana luchingba team amana local market ta lupa lakh 62 aduga malemgi kaithel dana lupa crore 138 rongi oigedaba heroin number 4 kg ani gram 138 fagatki aduga June 10 dana leibak sigi kaithel da lupa lakh 53 aduga malemgi kaithel dana lupa crore 38 rongi oigedaba heroin number 4 kg ani gram 194 fagatpa laikhrabani Technopol the lady teams. I am Belim Pajana Luna Tawabu, Nasi, Kangpokpi se Moin Yam Kahena, Dugumba areas in the cycle area, the Giamama areas in the Fajana operator, Aduka Pajana, Buzipa, the Nara, Togo, and is the party 67 crore Mumeba. Drugs, Alima, the poppy plantation, Karikari, interior parts in Sangaga, Tugaiba, Kokaiba, Tawadugi appreciation, of the Sinatabate. Police ki phajana thabak phajana to washing so koina sem reward pigi gani ngasi koina piri ji whole Kangpokpi gi adungumba sound of phabang amba police team se the 10 lakhs ki reward ni koina piri je with honor Thawal District Police na chatharakpa war against drug ki manungchanna SP Thawal Jogesh Chandra Hawbijam gi lamjing makhada ngasi Thawal Moijing Mina Bazar da leiba Brown Sugar Factory ama thugaikre loinana lupa crore 2 rongi oigedaba yamlaba brown sugar konana nupi amasu phagat pangamkre phagatlaba miyoi adudi Thawal Moijing Mina Bazar dagi Thawal Mayum Ahmadi Bibi Chahi Nifunipan Mapuroiba TH Kadimur Elias Kadimni Hairi Phagatlaba miyoi amadi potlam sing ngasi SP Thawal gi office complex ta pukatladuna SP Jogesh Chandra Hawbijamna paumising na phongdorakpada Thawal Moijing Mina Bazar da Brown Sugar Factory ama leire haiba akaknaba pau ma fangbadagi Thawal Mayum Ahmadi Bibi gi yumda ngasi ayuk pung 8 rom tabada tiba humbagi thabak chathaki Additional SP Ops Thawal O Wangkhum Banat Luchingba CDO Thawal Unit ki OC and Sadananda Singhana assist tawba CDO Thawal amadi nupi police yawba kangbu asina Ahmadi gi yumda akanba mawongda thi humbagi thabak chathaki maduda Hangapan machugi achoba plastic borakhau mari napu machugi plastic bright ama aduga angangwa machugi plastic bright amada heroin brown sugar ni chingnaba kg 192 gram marifumanga lumba potlam sing yawramba thingnaki Makata na thi humbagi thabak chathabada heroin brown sugar sungbada sizinaba potlam sing su fagat pangamki potlam sing adudi una saba crushing machine ama electric mixing machine ama arumba onaba machine ama 1.5 liter gi ammonium chloride bottle ani plastic bright ani da chemical liquid solution liter 134 yawramba thingnaki plastic containers aluminum container gas burner amadi cylinder su fagat pangamki
आईना यादबा फैक्ट्री असिदा कना कना यावरिबनो हाइबदो अथुबदा पुलिस ना इन्वेस्टिगेशन चथरगनी मरा लेबा खुदिंगमक डिस्ट्रिक्ट पुलिस थवालना लेमना थारोय हाइकी महाकना मखाताना फोंदोरकपदा मखाताबा इन्वेस्टिगेशन चथनबा फागलबा मियोय अमदि पोटलमसिंग अदु थवाल PS ता कुसनखिबगा लोइनना NDPS की केस मसु रजिस्टर तौख्रे हाइना SP थवाल जोगेशचंद्र हौबिजमना पाउमिसिंगदा फोंदोरखी थवाल मयूम अहमदी अदुगा पोजेसिंग लोइनना कोई थवाल पुलिस स्टेशन दा कोई सिनरे अदुगा माय मतक कोई न केस में रजिस्टर तौगा मखाताना कोई सुंग फैक्ट्री सिदा कना कना यावरिबनो कना कोलिशन तौब यावरिबनो अदुगा मदुदा क्याम कुइना अदगी मखाताना मदुगी कोनाय वेस लेबा मागी लिंक लेबा अदुगा मदुगी मरी मको मदो कोई सब चाना डिस्ट्रिक्ट पुलिस थवाल ना इन्वेस्टिगेशन तौजगनी अदुगा कोई नचंगे लेबा वार अगेंस्ट ड्रग्स दा थवाल की जगह दा लेबा फम दा कोई थीबो हुंबा अमसुंग मदु कन्ना चथजरी है चिमे मणिपुर ngasisu covid positive case amata thengnakide haukiba pung kunmarida miyoi 63 covid test tauki state asigi oina covid laichat santorakpadagi hauzik faubada miyoi lakh 1,53 chani ni fuhumdoi covid positive oikre masigi manungda miyoi 2,200 laikhidre miyoi lakh 1,53 narambadagi fakre state sigi covid naba fabagi changna chada 34.9 ni active case na miyoi ani leiri Dr. Masing Sudabana matam khara 24/7 mathau tawba lepluraba Kakching district ki Subunu AC gi manungda leiba Wangu Laifam gi community health center CIC ngasidagi mahausagom 24/7 da mathau tawba hawankre ana layeng gi matangda lamdamdugi miyamna thengnariba awabagi matangda ngasi Kakching district ki CMO Thodem Rajen amadi NCD gi District Nodal Officer Dr. Elangbam Kiran Lagtuna Hospital Management Committee के Chairman सु ओइरिबा वांगु GP की प्रधान एल सरत एलाइस तोना मैतै याउना कमिटी की मरु ओइबसिंग अमदि लमदमदुगी मियामगा वारि सानदुना अना लायेंगी लमदा तेंगनरिबा खुदोंग चादबा कया अदुगी येंगलगा ngasiदगी डॉक्टर अमा डॉक्टर वाइरोपम प्रवीण कुमार सु जॉइन तौहंदुना 24/7 की सर्विस अदु हानगुम मखा चथबदा यानखिबनी हिरमसे की मतंगदा कक्चिंग डिस्ट्रिक्ट के CMO डॉक्टर TH राजेना हाई वांगु लाइफम के CIC असि हाना डॉक्टर मंगा लेरमनी अदुबो डॉक्टर अनि अमना PG कोर्स तंबा चतखिबा अमदी डॉक्टर अमना मैटरनिटी की सुटी लौखिबना CIC असि मतम खरा 24/7 के सर्विस तौबा ngamlamdabani अदुबो ngarang माइकै दोंगी मियाम की वकत असि तारबा मतुंगदा डिस्ट्रिक्ट हेल्थ सोसाइटी की माइकै दगी कन्न होटनादुना ngasi डॉक्टर अमा थारक्तुना हॉस्पिटल असि महौसागुमना 24/7 के सर्विस असि मका चथबनी मियामनसु हेल्थ डिपार्टमेंट की माइकैदगी पाइखतलिबा थबकसिंगदा मपुंग फाना मतेंग पांगबिउ हाइकी अमरोमदा कक्चिंग डिस्ट्रिक्ट के CMO मसा लागदुना वांगु लाइफम के CIC असिबु अमुक हन्ना 24/7 के सर्विस हौहनबिबगी दमा हॉस्पिटल असेगे मैनेजमेंट कमिटी के मेंबर TH दामेना CMO अमदि मणिपुर लेंगापु थागत वफम कया फोंदोकलदुना हॉस्पिटल असिदा ड्यूटी तारिबा स्टाफ सिंगना नुंगाइना मथौ तौहनबदा कमिटी की माइकैदगी सु पांगबा याबा मतेंग कया सु पांगनी हाइकी वांगु लाइफम प्राइमरी हेल्थ सेंटर दा अखोगी मेडिकल स्टाफ सी वाटपन मरम मोदुना तम खरा इमरजेंसी 24/7 तौबगम ददना लेकाई प्रजासिदा अवाबा लेरमबदु ngasi dagi नाइट की ड्यूटी सिंग सिदगी हांगदोक चरगनी मसी मतंगदा लेकाई सिगी प्रधान दि कमिटी की मेंबर सिंग अमदी स्टाफ मैम अखोई मैम पुलप फमिना दना वारी बताई सामिनारे अमसुंग यानबा पुरकनारे लोइनाना हाना डॉक्टर अनि खतंग लेरमबदु अनौबा अनि मगा हप्सलगा हजि मरी सुरानी अदुना नाइसिंग असिदगी पुंफाना हांगदोक चरगनी कक्चिंग डिस्ट्रिक्ट के कक्चिंग पुलिस स्टेशन के मनुंग चन्ना नेशनल हाईवे 102 इम्फाल मोरे लंबी की सोरा अमसुंग लौसी खोंजाव अनि की मरक की लंबी की मताइदा सीदुना लेरमखिबा खोंजोम पापल मयाई लेकाइदगी वारे पम प्रेमजेट जही कुलुमदोई की मिसी चिंगननिंगाइनी मिहात अदुदा चेनबा मियोई सिंग फागतुना लोगी ओइबा मतिक चाबा चेराक पीटिबा फावबा असि बाग चांग लौरोय हाइना ngasi NH 102 इम्फाल मोरे लंबी थिंगलुरे ngasi खोंजोम पापल की याम लबनुपी मियाम थोरक्तुना
Papal Lamkhaida Misi adugi matangda yaningdabagi wakat mifam chathaki wakat mifam aduda JSC against the brutal killing of Warepam Premjit Singha Koba amasem kre JSC के convener NTK na phongdorokbada Premjit ki misi asi chingnaba lai kanagumba miyoi kharana atopa mafam amada tamthina hatopiraga puraktuna hundoklamba oiramgani haibagi chingnaba JSC amadi imung manungi miyoi singda lai maram asina misi asi ki asengba langla langjin ama puthokpiduna chenaba miyoi sing logi matung ina matik chaba chairak pidriba fawba asibak jang lodaba miyoi bagi minungsi yengbiduna laikhidrabagi loinabi amadi thani pan khakta ngairiba pikliba machanupa amadi imung manungi khanbiraga lengaki maikaidagi su matik chaba compensation pibiu amasung wafamsing asi lengaki maikaidagi hayeng June 15 fawbagi manungda thabak oina pangthokpidrabadi mathangi numita Manipurgi lanai lupsing mera paibi lupsing amadi maikaigi leikaigi miyamga loinana makhal makha kayagi khongjang jangsinba haiba warep sing yawba wakat warol amasu ngasi Manipur lengaki CM amasung local MLA Paunam Brozenda pisinduna khangalagani haina phongdoraki Siri Warepam Premjit Singh akoi hairiba miyoi asi Samram Lamkhaida leiba workshop amada ma thabak yawgani thabak suba chatkina ani samchamna dum yumdagi thokraga akoi gi thangnaba numit aibadi tang 10 ga humdoi ha taruk ko sigi akoi gi ayuk oiramna pung 3 tarak ko phaisidi sire mi asiba ma leire na akoi na ha ga jengnaruga sora amasung lokshi pat gi lonaba mafam amada akoi chinganingai oiba mongda yamna mi hat china hapagi monga ma chinganingai mongda siraga leiramba hairiba misi asiga mari leinana akoi na sarkar gi maikida akoi gi memorandum oina akoi ni demand khara thamjabani akoi gi demand si ahan bada akoi na misi asida chenariba akoi gi langla langjin ama puthokpiraga chenaba miyoising ain yoiba matungina akoi matik chaba dandi pibiu Miyamna khudakta chathagiba NH10 gi 102 gi thingba aduda pung amaromdi lambi asida chathok chasin tawriba miyamda chauna akaiba piki tungda khongjom police ki kangbu amana miyam aduga wari sanaduna puna wakhal taminaraba tungda lambi thinglamba adu handokhi hairi Maheurol dagi hauduna chathaduna lakpa chahi khudengi inga thagi punima numita pangthokpa laining thok sana mahi cheng hombagi irat thawni thoram ngasi Udra Sanglen sana konungda pangthokre ngasi gi thoram aduda saruk yaraduna Manipur gi ningthau laisemba sana jawbana hai Maheurol dagi hauduna numit asida irat thawni baga loinana ingtapa mara chetpa lamdam ama oinana bagidamak pangthokpa thoram amani numit asina lakpada tangdu leitaba watapadaba chakhatpa oirasanu haina phongdoki Lord Chaitanana laikhidaba chahi chamri marifuni pan surak bagi thoramga mari lainana organizing committee discourse on Lord Chaitanana sinduna ngasi all assembly auditorium hall da Lord Chaitanagi matangda nomagi oiba ahanba discourse ama pangthokre ngasi gi thoram aduda athoiba mithunglen oina saru yaraduna MLA Okram Surja Kumana hai Lord Chaitana Vaishnavism Chatlabasu miyoiba ama oina punna nungsi chanana laiminabagi wakhalon adu aikhoi khudingna lofam thoi loinana kanagumba dharma amana atopa dharma amabu hanthana yengbagi pawdak ti kedongaida yawram loi phungdoki Tharanga mari lainana Katrimayum Santana nungi oiba warol piraduna hai hojik lamdam asida tongan ba furuk masel marakta oirakliba fibam asida Lord Chaitanya gi tolerance laiba miyoiba masenda nungsi chanana laiminabagi Mahaki wakhalon asi aikhoi khudingna khangminabagi tanja yaure haibagi wakhalon aduda ngasigi discourse asi pangthokpani haina phongdoki ngasigi thoram aduda kangjam chawba President Manipur Library Association Manindra Konsam General Secretary International Society for Manipuri Gauriya Vaishnavas Imphal Samurai Lapam Prahlad Sharma President Manipur Literary Society Sarat Salam Director Irawat Center for Marxist Studies Amadi Laishram Memo Singh Writer Su Saruyaki Lord Chaitanya ki preaching mahaki tambiramba Hindu Vaishnavism si kamaina tawano haina tambiramba sida masi koi yarum bado mande haina Hindu da even Muslim ki Islam ki larik tak masi yarum bado mande even Christianity ki Christian Chatlipa mayam sing su koi hujik se kal oina sema aga masi adum koi Manipur su leiram ni cult oina sema aga to dharma se masi shatani
masi thieng ba yate makhoi gi dharma da katluba haira sa ba yate sa insang sa ba yate masi akhoi gi society is the poison oi ga do hai tare masi akhoi sigi Lord Chaitanya gi preaching ma si akhoi gi yamna dharma gi nataba mayam ji nungsi chanana leibagi ama hek aina sagi thambirak tu uzai adna BJP lengakna India da palakpa chahi nipan surakpagi thoram oina megi tang 38 dagi June gi tang 15 fawba chathagadaba 8 sal seva susasan or garib kalyan thoram ngasi kumbi kendra gi Saiton Bazar da laiba Durga Mandir da pangtokre BJP Mahila Mocha Manipur Pradesh na sindona pangtokiba ngasigi thoram aduda MLA kumbi Sanasam Premchandra Saiton GP gi Pradhan M Ibomcha BJP Mahila Mocha Manipur gi President L Lochika Laima amadi State amasung District gi Mahila Mocha gi thaupuba kayana athoiba mithunglen oina saruk yaki ngasigi thoram aduda BJP Mahila Mocha Manipur gi President L Lochika Laimana phongdokibada Bharat ki Pradhan Mantri Narendra Modi na Bharat ki lairaba praja miyam gi damak paikhalak liba scheme sing asibu miyam da amuk na hongnana khanghanabagi pandamda Manipur gi tongan ba mafam kayada 8 sal seva susasan or garib kalyan haiba thoram asi pangtokpani haina makataki akoi participate nei me ag manade hai se kai dino hai matanda akoi leadership di akoi sarkar di bicham praja da hak theng na moi angmaya ba moi pibang ko hak se hak theng na makut kan masa da pibang ba pining ba dum masa sonne ching man da roya kam da poppy plantation thara da drug uthopa drug ki karbar to makam sing tu macha masu sing drug charaga mang na taraga leiba adugumba sason do BJP na yade sarkar mo na pai taragadi drug thaba de poppy plantation to ba de Center da BJP na lengak lakpa chahi nipan subagi palan thoram ngase Churchandpur district ki lower lamka da leiba community hall da pangtokre thoram du da Saikot AC gi MLA Paulinlan Haukip Thalon AC gi MLA Bungjangin Balte Henglep AC gi MLA Lepjamang Haukip amadi BJP Manipur Pradesh ki spokesperson Benjamin Mate yauna tongan ba mandal gi luching basing member sing district leader sing amadi civil society organization kaya makok thongba luching basing su saruk yaki thoram asigi manung channa BJP lengak na haukiba chahi nipana sida paikhat khiba achievement sing amadi tungda paikhat ke daba thabak thoram sing gi matangda highlight tawa pamphlet su ngasi thoram da saruk yaki basing da yenthoki Indian singda visa piba tha 19 thingluraba matungda China na amukhanna visa piragani haina New Delhi da leiba Chinese embassy na notice thokre China da thabak tawba singna makha amuk thabak tawba yanana ba visa piragani hairi adumoinamak China da mahai masin tamliba mahiru singi wafamdi notice aduda pande tourism amadi lanai thabaki oina so visa pikiroi hairi External Affairs Minister Dr. Jaisankar na March ta China ki Foreign Minister Wang Yi na koirakpa matamda wari sanaduna khanakraba matungda April da Indian mahiroi khradi China da amuk halaknabagi permission pibada yanakrabani Prasar Bharati Beijing na Indian mahiroi sing China da halakbagi wafamdi tongana handle tawani haiki Bangladesh da thokiba road accident amada sathina soklaba Jammu amasung Kashmir gi Rajouri district da leiba Indian mahiroi ama Dhaka dagi New Delhi da airlift tawduna purakre accident aduda mahiroi Sawib Loni amasung mamanaba ani sathina sokki amadi siki Sawib Loni bu Dhaka da leiba private hospital amada treatment gidamak pukhatki mahaki family na Dhaka da lakpa matamda Sawib ki fivam yamna soksilamki koma da lairiba Mahakpu Bangladesh ki private hospital amada layeng bangamlaroi haiba khaladuna Soib ki apokpana makhoi gi hometown gi local leader amadi khuthangda prime minister gi office da contact tauki PM Narendra Modi na Dhaka da leiba Indian commissioner da piba yaba mateng pinanaba khanganki Bangladesh da leiba high commissioner Bikram Dorai Swamina hospital aduda chatuna Soib ki fivam jingsinki amadi mahaki ahal singga unaduna Soibu airlift tawnaba marirenaba doctor ga unaduna mahakpu yamna thuna Delhi gi
All India Institute of Medical Sciences ta puraknaba warep lauki. Indian government na sinbiduna Soib airlift tawduna Delhi da purakre Soib loni hauzik AIMS New Delhi gi trauma center da admit tawduna treatment chathari mahaki soklaba machani pabu airlift tawbiduna laying naba sinbibagi dama Prime Minister Narendra Modi bu Soib gi apokpa Aslam loni na thagat pa phongdoki. Aroibada maroiba pau muhana pizari Yamlaba drugs sing phagatpa ngamkhibagi dama Kangpokpi District Police ta Chief Minister N Biren na lupa lakh taragi sel gi mana khusana Thawal District Police na Brown Sugar Factory ama thugai kre BJP lengak na India da chahi nipan surapagi thoram palan pangthok na kre loina na China na Indian sing da visa piba mukhauna na bagi notice thokre ngasigidamak tadi PAODAM matang sida loijari miyeng tabiribasingbu amukana khurumjari